North East Window newtv na tha sigi tarani thoida lakliba tarani pansuba Lok Sabha gi mikhalda INC gi mirep oina Inner Manipur Parliamentary Constituency da Dr. Angomcha Bimol Akoijam amasung Outer Manipur Parliamentary Constituency da Alfred KS Arthurbu thagatnaba AICC da recommend tawkhre haina Manipur da ihan hanbu oina break tawkiba pau adu ngasi lamta thangja numit asida achumba oire newtv na AICC gi source singdagi fangba paugi patung ina Bimol Akoijam amasung Alfred Arthurbu Manipur gi Lok Sabha gi seat ani asida mirep oinaba finalize tawre athuga matam gi manungda list thoklagani haide ngarang newtv ga AICC gi Manipur yauna state kharagi screening committee gi chairman Rana KP Singa pauda wari sanabada list leba pokpa numita thokani hairakibani adubu ngasi ECI na mikhal gi matam lauthokhrabani na INC gi mirep singi ahum suba list nongmanini gi manungda thorakpasu yai hairi ningsing bayabadi newtv na martana ni thoida pizakiba breaking news aduda MPCC gi akhanaba lutingba kharagi mifam amana Dr. Bimol Akoijam amasung Alfred Arthur gi ming AICC da recommend tawkhre haina phongkibani adubu numitugi athengbada outer gidi Alfred Arthur khak oiraga inner gidi atai mioi kharagi mingsu yauna AICC da recommend tawkhre haina party asigi president na phongdorakli haina atai media singda phongdokna rakhibani